आकाशवाणी इम्फाल वाहेंगबम वाशिंगटन पाउ पाजरी अहानबदा मरुइबा पाउ मुख्यमंत्री नोंथोंबम बीरेन सिंहना हाइरी राज्य की सानारोई सिंहना जाति के मालेम की थाक की मसाना कयादा मणिपुर की मिंचत पोरकपगा लोइनना मालेमदा साना खोनबगी लमदा चाउना मफम अमा कनबा ngamhalli मांगना हाई राज्य की सानारोई सिंहदा मालेम थाक की खुदोंचाबा सिंह फंगनबा होनरी मिजोरम विधानसभा मिखल की मिरेप चाम हुमुद्रा मरी की स्क्रूटिनी लोइसिनख्रे हयेंग मिरेप चे लोकथोकपगी अरोइबा नुमितनी लाक्लिबा तेलंगाना विधानसभा मिखलदा बीजेपी की मिरेप ओइगेदबा मियोय यांखै निथोय की मिंग ngasi लौथोखरे अमसुंग गजा स्ट्रिप की रांग नंगलबा पैलेस्टाइन मचा सिंह द भारत न तेंगबांग की पोलम सिंह पीखरे मुख्यमंत्री नोंथोंबम बीरेन सिंहना हाइरी राज्य की सानारोई सिंहना जाति के मालेम की थाक की मसाना कयादा मणिपुर की मिंचत पोरकपगा लोइनना मालेमदा साना खोनबगी लमदा चाउना मफम कनबा ngamhalli मुख्यमंत्री की सेक्रेटरीट ngasi पांगथोखिबा 53 सुबा गोवा नेशनल गेम्स सरुक यागदबा मणिपुर की कंटिजेंट की ब्लेसिंग सेरेमनीदा मुख्यमंत्री ना हाई सानबदा माइथीबा नत्रगा माइपाक पाइबसि थोइना मरु ओइदे मरु ओइरिबदी मसाना दुदा महाकी थोइदोक हेंदोकपा हेसिंगबा दु उथोकपा दुनी हंदकी गेम्स असिदा मणिपुर टीमना मेडल मसिंग हेना पुरकपा ngamgani हाइबगी थाजबा फोंदोकलादुना मुख्यमंत्रीना सानारोइसिंगदा थक्सी कासी नाइना अमदी अपुनबगी सक्तम उट्टुना सरुक यानबा खंगनकी मुख्यमंत्री मखाताना हाई गोवा नेशनल गेम्स यंगबलाकनबा गोवा की मुख्यमंत्री ना महाक मसामक अमसुंग यूथ अफेयर्स अमसुंग स्पोर्ट्स मंत्री गोविंदास कोंथौजमदा बाटोन तौरखी अदुमैनमक राज्य की हौजिक ओइरिबा आइन अमसुंग शांति रक्षा की फिबम मसिगी यंगलगा महाक्ति चटपा ngamlaroi हाइखी पोब नत्रगा काबा मदुदैदै कोई सानरोय मोइने कोई याम का हेना डिपेंड तौदे आई फील्ड दुदैदा बेस्ट परफॉर्मेंस पिनना बखोना बेस्ट परफॉर्मेंस पिर काना कोइना पामे पांदम लोइना फन अदुना आई सकदोल प्लेयर्स यामे कोई 560 नि सुगुम टीम चटपा ग्रुप चटपसे याम लुबने यूनिटी लेबिबा अदुगल चलिबा लीडर दुगी मखादा मयाम से विथ डिसिप्लिन फॉलो तो अदु मतमदुदा कोई जब साब सक्सेस माय पापदो कोई ओइबो ngambane aduna ai gi best wishes mayam na pijeri थासी की कुनमंगादगी मथंग थागी मापल फाउब चथगदोरेबा गेम्स असिदा मणिपुर की ओइना सानारोई सामरी सुमना तरुक कोच टीम मैनेजर अमसुंग ऑफिशियल सिंग याउना पुन्ना मियोय संगा हुमफुना सरुक यागनी गेम्स असिदा याउगदबा मसाना निपुनिपान की मनुंगदा मणिपुर टीमना मसाना कुंतरुकता सरुक यागनी ngasi की ब्लेसिंग सेरेमनी अदुदा यूथ अफेयर्स अमसुंग स्पोर्ट्स मंत्री गोविंदास कोंथौजम एमएलए सिंह टीएस श्याम कुमार के.एस. इबोमचा अमसुंग टी.एस. अरुण कुमार स्पोर्ट्स डिपार्टमेंट के ऑफिशियल सिंह मणिपुर ओलंपिक एसोसिएशन की मिहुत सिंह कोच अमदी सानारोई सिंह सरुक याखी मुख्यमंत्री नोंथोंबम बीरेन सिंहना हाइरी राज्य की सानारोई सिंहदा मालेम थाकी खुदोंचाबा सिंह फंगनबा होनरी मुख्यमंत्री ngasi अयुक इम्फाल की लुआंग संगमदा लैबा निशु फुटबॉल एकेडमी की ग्राउंड यंगसिलदुना ग्राउंड असी मतंगबा चुनाबा मोंगदा सेंगोटकनी हाइबगी थाजबा पीखी इम्फाल वेस्ट इम्फाल ईस्ट बिष्णुपुर अमसुंग थौबाल जिल्लादा हयेंग अयुक पुंग मंगादगी नुमिदांग पुंग 10 फाउबा कर्फ्यू कोमथोकनी कक्चिंग जिल्लादना अयुक पुंग मंगादगी नुमिदांग वाइरम पुंग 10 फाउबा कर्फ्यू कोमथोकनी ऑल इंडिया स्टेट गवर्नमेंट एम्प्लॉइज फेडरेशन की 8 सुबा जाति की मिफंगी ngasi humni chanba numita manipur gi hojik oiriba phiba masiga mari leinana akhanaba resolution pass tawkhre resolution aduda manipur gi wathok asida misimina thokhiba amadi amangata thokhiba yauna miyoi kaya relief camp sing da changjafam logduna lairi haina phongdokli manipur da santi amasung tangdu laitaba phibam poraknaba mari leinaba authority na khudakta khut thingjinbi na bataksin baga loinana मिफम अदुना मणिपुर की इरांग सोखलबा मियोय सिंगी रिहेबिलिटेशन की थबक पाइखटपदा थिंथबगी थवंगबुसु यानिंगदबा फोंदोकली मिफम अदुदा ऑल पेंशन स्कीम स्टेट्यूटरी पेंशन लाइबाक असिगी राज्य खुदिंगमक्ता चनहनगदबनी हाइबा वारेपसु लौखी मणिपुर पुलिस की स्पेशल कमांडो टीम अमना ngasi मोरेदा थिहुंबगी थबक चथबदा म्यांमार मचा अहुम फारे पुलिस की पाउना हाई मखोय अहुम अदु हंदकी इरांग असिदा मई चाख्रबा युम सिंगदगी पोचै हुरानबा मियोय सिंगनी फारबा मियोय सिंग अदु मखाताना थिजिनबगी थबक चथनबा मोरे पुलिस स्टेशन दा सिनाख्रे
Mahairoisinda coaching pinabagi pandamda Assam Rifles na Ukhrul Jilagi Somsaida coaching center amangasi hangdokre center adu Assam Rifles ki Director General Lieutenant General PC Nair na hangdokki coaching center asina tongan bajilagi nupi Mahairoisinda National Eligibility Cum Entrance Test thana bohona bada hena kudong sahalagani coaching center asida tamna bagi damak Mahairoi kuntra manga su khangat kre tabiriba pawasi Akashbani Imphal dagini Mizoramda Longtai is Kendrigi scrutiny ngasi pangthok khibaga loinena Raijadugi Bidhan Sabha Mikhalgi Mirep Samo Humbudra Mari Maki scrutiny ngasi loisin kre hayeng mirep che lokthok pageroi benumitni Sit ni phulaiba Raija Bidhan Sabha Mikhalgi damak Indian National Congress INC Mizo National Front MNF amasung Joram People's Movement ZPM na sit puna makta makhoi mirep thagali aduga BJP na Bidhan Sabha Kendra kulhumdoida makhoi mirep thagali ihan hanboina Aam Admi Party na su Bidhan Sabha Kendra mari da makhoi mirep thagali Independent mirep kuntaret su Mikhala sida mirep oina bagida makhoi mirep che sing pisina rakhi Mizoram Bidhan Sabha Mikhal gi vote mathang thagi tareta thadanagani aduga vote masingna December 3 da thigani Marakasida Raijadu da Bot Kombagi Tabak Kankalakli Sarkar Pairiba Mizo National Front MNF na Hai Dolasina Raijadu da Mukhana Shakti Paibangam Amasung Kunaigi Kangluk Kuding Maki Yaipana Batabak Paikat Gani Joram People's Movement na MNF pu Samajik Amasung Sel Tungilamda Sakwat Hanaba Program Sing Paikati Haina Maral Sibagaloinana Dolasina Mizoramgi Miyamgi Tazaba Manghale Hairi Nagaland ki Upamukhyamantri Y Petanchu Raijadu da BJP ki mirep singidamak vote khomki mahakna hai Raijadu da BJP na sarkar pairabadi tongan ba chakhwat thorangi thabak kaya paikhat kani Madhya Pradesh Bidhan Sabha Mikhal amasung Chhattisgarh Bidhan Sabha Mikhal gi ani suba tangkak ki mirep che pisinabasu ngarang dagi haukre tangkak amakhakta da Mikhal pangthokadaba Madhya Pradesh Bidhan Sabha Mikhal amasung Chhattisgarh Bidhan Sabha Mikhal gi ani suba tangkak ki mirep che pisinbagi aroi benumit thasi ki kuntrani scrutiny thasi ki kuntra mathoida tawgani aduga mirep che lokthokpagi aroi benumit na mathang thagi ani ni Mikhal gi vote mathang thagi tara thadanagani lakliba Telangana Bidhan Sabha Mikhalda BJP gi mirep oigadaba miyoi yangkhai nithoi yawba list ngasi lokthokre mirep sing adugi manungda nupi tara nithoi yawri makhoi manungda sarkar pairiba BRS tagi toklaga BJP da yawrakhiba hanagi raija mantri amasu yawri Mukhyamantri K Chandrasekhar Rao na Kamaredi Kendra da mirep oigani mirep sing adugi manungda MP ahum BJP Mahila Morcha gi makok thongbi lusingbi amasu yawri North Imphal Development and Sporting Union Nitshu Luang Sangbam Makha Laikai na Sindu Nangasi Luang Sangbam dagi tongan ba Parikhya Singda Mithoi Mihel Taraklaba Mahiroi Singda Manamatum Piduna Pungning Thagwat Kre Kunsuba Manamatum Yanthokpagi Thoram da Sarkar gi Thabak Khalaklaba Khulasigi Naha Singchu Taram Okhi Sikkim gi Mukhyamantri Prem Singh Tamang na ngasi October Mari da Khangawdana Ishaw Tholakpadagi Dam Kaikhiba Mafam Tungthang da Chatuna Yangshin Kre Mahangna Mafam Aduda Paikhaliba Tengpangi Thabak Sing Adu Yangshinbaga Loinana Awaba Nanglaba Imung Singi Miyoi Kayaga Suwari Sanakhi Ishaw Aduna Amangata Thokhankhiba Lambi Thong amadi atai Infrastructure Sing Security Force na Semjinbagi Thabak Chathari Raijaduda Indian Air Force amasung Ladmina Relief Operation Kayachu Leptana Chathari Handaki Isawaduda Yamdrabada Miyoi Humbudragi Punsi Mangki Miyoi Kayasu Thiba Khangdana Lairi Border Road Organization BRO Nasu North Sikkim gi Lambi Thong Semjinbagi Thabak Ahing Nungthin Naidana Chathari Nagaland gi Rajyapal La Ganesana Hairi Assam Rifles na Wangnokpok Lamdamda Santi amasung Chawkhatpa Porakpada Singthaningai Oiba Thokdang Lori Kohima gi Raj Bhavan da Pangthokpa Mathau Ningthina Tawbagi Damak Assam Rifles ki Miyoi Singda Meritorious Award Pibagi Thoramda Rajyapal na Hai Laibak asigi khwaidagi liraba paramilitary force ama oina laibak asigi ngak selgi thabakta Assam Rifles na chawna thokdang lawri awangnungpok lamdam maruaina manung hunjinba mafam singda ngak selgi thabakta achauba thokdang lawbagi damaksu Rajyapal na makhoi thagatpa phongdokhi Nagaland amadi laibak asida santi tangdu leitaba amadi chawkhatpa poraknaba nauna warep lawnabasu Rajyapal na taksinki
ngasi asi Navaratri kumaigi nipani chanpa Durgastami numitni numit asibu Mahastami haina sukhangnei numit asida bhakta singna Shakti gi lairembigi nipan suba sayonbu irat puja tongnei Rashtrapati Draupadi Murmu Uparashtrapati Jagdeep Dhankar amasung Pradhan Mantri Narendra Modi na kumai asiga mari lainana leibak ki miyamda yaifa paujal piri social media da thagat pawarol da Rashtrapati na hai Durga Puja kumaina aran babu achun bana maithi ba pi haibadu udli kumai asina ikhoida nupi gi shakti bu ikai khumna ba utkada bani haiba para tambi baga loinana mipung khuding makki punsida nungai ba madi chawkhat pa pore i maki paujal da Uparashtrapati na hai kumai asina Ima Durga gi thoidok hendok pa shakti edu bu ningsing hali amasung phattaba bu afabana maithi ba pi haibadu udli Pradhan Mantri na hai kumai asilak pada Ima Durga na mipung khuding makta na de yaktaba madi nungai yai phaba pi bi ba oisanu Akashvani Imphal dagi pau tabiri Gaza Strip ki rang nanglaba Palestine macha singda Bharat na tengbang gi polam sing pi khre social media da thagat pawalol da mapal thoram mantraloy gi machin chat pamisak Aridam Bakshina hai hidak langthak metric ton taruk makhai amasung disaster relief material metric ton kuntrari thoirom puba Indian Air Force ki C-17 flight Palestine gi miyam da mateng pangna bagi damak Egypt ki Al Aris airport pangkhre polam singadu gi manungda tangai fadaba life saving hidak langthak sing surgical gi polam sing tent sleeping bag tarpaulin sanitary gi polim sing amasung ising de yawa mahing matai hatnaba tablet na sing ba yauri amaromda lan nanglaba Gaza Strip ta Egypt gi tengbang gi polam sing puba truck sing changlak pabu America na taram na okre amasung Rafah crossing bu hangdoktuna thamna basu takshili Cherolamada Rashtrapati Joe Biden na hai yam namaru oebra lambi asia hangdoktuna thamlakpa asi khwaidagi wangba thakta numit kayani wari sanarakpagi pholni Social media platform da aranba amadi lan lamjing gadaba pausing chandoktanaba National Investigation Agency NIA na miyam da section aba hairi Cherolamada NIA na hai agency asina thijinbada Islamic State IS na Bharat ki naharol singbu aranba lambida lamjingnaba honai amasung aranba propaganda sijinaduna makoibu aina yadaba hingsa gi lambida punaba honai haiba khangbang amle asigumba thawangching chathaba thengnarabadi NIA natraga mari lainaba authority da pau pinabasu hanana khanghanba laikhrabani laibak asibu terrorist singi khuttagi kannaba miyamna NIA da mateng pangnabasu hairi Central Delhi gi sabji mandi gi flat amada ngasi mai horakre Delhi Fire Service ki official sing na mafam aduda sangchinduna angang taruk yauna mioi tara taruk kanki makhoi gi manungda mioi maridi asok apan nangki hairi Police ki makok thongba official amana hai mai adu karam na horakhibano haibadu thijinbagi thabak chathari flat manungda LPG cylinder pokhairak panamar moiduna mi kanbagi thabak chathabada jauna khudong chadaba mayok nakhi Pakistan ki ballistic missile program da missile applicable items sing amasung technology pirambigi damak America na China ki company ahum athingba thamkhre America ki State Department hai Malem gi non-proliferation niyom gi makhada athingba du thambani China asi Pakistan lanmida matam gachunaba khuchu khulai piba maruiba laibak amani Pakistan na Ababil ballistic missile system launch tawkiba numit kharani gi matungda athingba du thamlakhibani Nepal da ngasi ayuk Richter scale da taruk dasmi amagi sangda yor hakre National Earthquake Monitoring and Research Center na hai ngasi ayuk pung 8 minute kuntra mapal thokiba Yoharabadu gi epicenter na Dading jila gi khari gi akoibida oikhi Yoharabadu Uttar Pradesh Bihar amasung Delhi NCR da su yorakhi adumoinamak misimina amadi malsang amangata thokibagi paudi leite aroibada maroiba pau amukhana Mukhyamantri Nongthombam Biren Singh na hairi Raija sigi sanaroi sing na jati ge madi malem gi thaki masana kayada Manipur gi mingchat porakpaga loinana malemda sana khonabagi lamda chauna mafam kanba ngamhalli mangna hai Raija sigi sanaroi sing da malem thaki khudong chaba sing phangana ba honari Mizoram Vidhan Sabha Mikhal gi mirep chama humbudra mari gi scrutiny loisin kre hayeng mirep che lokthok pa geroi benumit ni Lakliba Telangana Vidhan Sabha Mikhal da BJP gi mirep oigedaba mioi yangkhaini thoi gi ming asi lokthok kre amasung Gaza Strip ki rang nanglaba Palestine macha singda Bharat na tengbang gi polam sing pi kre Paulo jere